Houkhiba Pung Kunmari Asida Dengue positive case Kunmari Hengattuna Punna case listing aniga chamaga ani Sukhre. Tha kharagi mamangdagi hauzik faubada mapum fana fahanba ngamba hidak puthoktriba dengue lainagi laichat Manipurgi apunba district tara taruki manungda tara humdoida standoraktuna miyoi mangagi punsi lomhankibaga loinana Houkhiba Pung Kunmari Asida laina asigi anauba positive case Kunmari thengnare haina Health Service Directorate ta upload tarukiba report amana fongdokli apunba positive asigi manungda Imphal West na listing amaga chamri ga marfudara mari thengnaduna khwaidagi masing yamba positive case thengnaba district oiri Imphal East na chamri ga kuntrama thoi thengnaduna district asina anisubada leiri hauzik fawbagi oina dengue positive case sing thengnaraba district sing na Bisnupur district ta humfu mari Thaubalda yangkhaini thoi Kakchingda kunmari Chuchampurda taramanga Kampokpida taramari Chandelda mari Urkhulda mari Noneda ahum Tamenglongda ani amasung Kamjong amadi Senapatida subnatagi amamam khaktamak thengnari hairi adum oinamak Jiribam Technopol amadi Faijolda de ngasi fawbada laina asigi positive case thengnadri hairi